Very good evening. Mayam punamakpu taramno okchari. Ngasigi Session Wahanthok Leiba Punsi bonus episode number 5 asida mayam punamakpu taramno okchari. Aihaki live show series Wahanthok Leiba Punsi hariba series asida mayam punamakna support tobiriba mayam punamakna miyeng tabiriba sida share tawjariba contents mayam asida listen tobiriba go through tobiriba amasung hamal yamlaba suggestion kaya pina biraiba nauna follow tobiraiba hanadagi yengbiriba follower khudingmapu viewer khudingmapu bro Thockchom na nolukchari amasung thagachari ngasigi session se yam interesting oigani ngasi morning da ngasigi hauji ke koina discuss tawjagadaba topic asigi matang da sarak pai khoi perspective khoi mayam share to binakhre hariba share tawjaba adu da yamna positive oina yamna enthusiastic oina mayam punamagna hariba live show adu yengbiki telaba live show adu loina na yamna motivating oiba adu gumlaba comments kaya su suggestions kaya su pibirei madugi damakta mayam punamagbu hanna thagachari ngasigi session maruina yamna sing hairagadi koi punamaki punsida yamna important oina thoba adugumlaba topic amani sigi topic se ngasi hangna lokhachari ba topic asi maruina viewer amana ehaki mamali yamlaba viewer singi manaktagi viewer amana wahang ama hangbiraki numit khrani mamangda wahang kaya hangbirei viewer mayam amana khoigi punsida wahanthok leina punsi ama hingakpada punsida santi leina meaningful loina mai pakna hingakpa matamda lakpa road blocking natraga khoigi issues macha ko thokpa mayam adugi marakta khoigi viewers singi site tagi adum question macha adum thambirei suggestion so adum phaja suggestion pibirei yam important oi ehaki phamda hariba suggestion hariba question singdu hariba question singdu ai hakna nainajaraba matamda yamdrabda khoi viewers singi ehaki Wahanthok Leiba Punsi hariba platform asida active oi minariba engage oi minariba mayam punamaki khoi thoiba punsida thoiba thodok singi matangda solution oi be yaba machak masa amatang oirasu machak masa amatang oirasu karigumbai khoina thiminaba khangminnaba yaragadi madumakna Wahanthok Leiba Punsi hariba platform asigi ekhoigi objective asigi kare part amani haina ai lojage ngasigi topic ekhoigi viewer amana hangbirakpa question amagi matung ina topic asigi mingdi Ngarang haiba mana Ngasigi Punsida hanna Yetlarabada hayengi punsigi maikerom da karam haina khongthang logani haibagi matang isidani ko yam phajaba question ni yam phajena su wahi paring linga thambirei mayam puno po ai request macham da tawjage matang sida ko ai ngasai dagi ai camera se sijinabagi si camera se khajitang battery se amuk down low thokre ai battery se sindok sege yam thuna second 15 second gi manung lak sege waro biro hena thajai ko
थागतचरी मैम पुनमकु ngasigi topic koigi viewer amana hangbirakpa question adugi matungina thamjari ngarang haiba mahakna ngasigi punsida hanna hanna yetlarabada hayingi damakta karam haina khongthang logani haiba topic asigi matangdani hariba topic asi yam phajana koigi wahi pareng na singba yam phajana ibiraga yam phajana hariba sentence asi form to birei yam phajai question se wahang hangbirakli ba natraga hangbirakli bi ai mingdi lojararoge viewer haki viewer adubui hanna hanna igi site gi thagachabu phondokchari maramdi mahagna hangbirakli ba question asina khogi punsida ayamba matamda thokpa natraga kariguma matamda thokpa issues singi matangda khara broad oina address toba yabagi adugumlaba discuss toba yabagi adugumlaba opportunity amai khoida pibire haina ai lojai masigi damakta wahang hangbiragli ba viewer adubu ai hanna hanna thagachari mahak su soidana hariba program asi yengbiramni haiba ai thajabalai karigumba program asi yengbiraba matungda adomna dongi hangbiriba wahang adugi paukum khara makhaidi satisfied oina phangzare natraga phangbire haina khanbiragadi comments pibiro natraga message sabiro ai topic te lakchage ngarang haiba mahagna ngasigi punsida hanna na yetlarabada hayengi khongthang karam haina logani hariba question si khoigi kharpik na su yengba yai khara broad na su yengba yai ko question ase khoi discuss tawjarabanina khara broad oina ai hak discuss tawjage masina piriba maruiba wahanthok ti ate gi sunate ai haki past life aduna present life ta kariuba interfere tawragadi ai present life sida ai stuck oina leitaba ai se pandna leitaba ai future om da karam haina progress tawba yagani maramdi past life na karigumba present life ta interfere tawragadi yesalakpa taragadi ai haki punsi se normally hariba situation do successfully handle tawba ngamdragadi sena hoba ngamdragadi ai haki future om da positive oina progress oibagi chance hai yamna li ko kari kari gum matamda hariba past adu da dum nation duna leiraga ekhoi punsi se kai hai tare punsi gi maru eba matam mangkhiba punsi da nuai taba thodok kai hai tare maithi ba kaya nang pagi chance su yamna lei aduna ekhoi miyo bagi punsi da past na present ta interfere tawba hairi se kari kari phibam da masi oibi yai ahan bada sida akhoi amutang minute khara nei na si ko kari kari phibam da oibi yai ahan bada hangbirekli ba wahang si ko magi punsi da karam haina relate tawbano haibadi ai padugi wahang di hangjadre adubu question si akhoi punamakta adum apply tawba yai aduna past na present ta interfere tawba hairi se ai chawragna maram mayam da akhoi panba yai adubu ai yam chawba broad oiba maram ahum kha gi lokhatsage ahanba maramdi ahanba situation di kari oiba yai hai kanda past na present ta interfere oibagi situation se kari oiba yai ahanba situation se hai kanda top 5 top 3 gi manungda akhoi gi mari mata thamoi gi relation ko thamoi gi relation leiramba ai ga relation leiramba past ta ko ngarang gi punsida ai isaga thamoi gi relation leiramba thajabagi kai hai tare langlana pullaga thajabada base tawraga trust leibadagi akhoi gi relation se fajana bonding se strong oisilakpa ko amana mabu thajarakpa kai tare important oiba akhoi gi punsi gi secret natraga punsi gi maru oiba wafam kaya share tawkraba punsi gi moments important oiba moments kaya share tawkraba adugum laba matamama dadi yamna thajana quality moments kaya hariba miyoi duga spend to minagraba adubu ngasidi mahakse aigi khongloi oidraba natraga relation adu leitraba haitare ko part oiraba ko ai split oiraba adugum laba relation asina karigumba ngasigi relation
नत्रगा ngasigi punsi haiba relation sing ngasi leitraba relation ni masu magi direction am satkrabni iso igi direction am lakshirabani ko haiba relation se ngasi leitraba relation mamang da leiraba relation ase maduna ngasi kari gumba yet aragadi aigi punsi se karam hainam haiba phifam du da successfully aigi punsi da impact on da bida aigi punsi da amang ata thon da bida karam haina handle to ba yai ko so sigi first sina akhoi ki kahetare situation amani ani super situation past na present da yet pagi situation se kari ui ba yai haiba kanda ani super situation da job khoi gi aina kari ba thaba ma tawramba aina ko aina job ama tawjaramba haiba job se ai tolak job sidagi tolak ai se anoba job amda leijaraba natraga ai isagi atopa thaba ama tawjaraba business tawjaraba ko adumaina leirakpa situation asida hanagi job tuna laga hanagi thabak tuna laga aingonda ngasi interfere tawraba sise job tawrambo oirasu yai mamangi business ama tawbo oirasu yai whatever aina mamangna tawjaraba gi sinpam hojiki thado oba anoba sinpam amda leijaraba ko ado hanagi leiramiba situation aduna laaga ngasigi punsida interfere tawraba aina ngasai ayuki live video da ina share tawjaki aina haiba situation se kana kana relate tawba ngambi badai khangjadre adubu aihaki 27 years ki corporate career amasung 3 years ki aihaki coaching career da ko aina haijakre mamang da ko more than 4000 कोई corporate professionals का थबक तौमिनजरक पा more than 1 lakh entrepreneurs का आइगा associate तौरगा थबक तौमिनजरक पा आइना mentorship तौजकी बा हाइरिब journey असिदा मैतै मसा को अखोगी job तौरंबा मियोय अमा यामना smart ओइबा यामना sharp ओइबा को माना ngangi से मागी language kind of maru in especially अखोगी English Hindi दा याम sharp ओइबा याम presentable ओइबा मसंग मतौ फजबा याम presentable ओइबा को अखोगी मचिन तुम खलक पन हा मा हाइतारे को महाकी past की job na interfere तौरपदगी महाकी career पुंगलोय लोयकी ngasi se मा मयाम मांग द हो थोरक यादव फिवम द लेको अदुना आइगी past की job से करिगुंबा आइना फजना handle तौबा ngamdragadi आइगी present की job तन उमसुंग आइगी entire career फबो मांग याय career मांग बाहारी से पुंसी मांग बगा अदुम चारकना खेना दे हैन लवी को आइगी career दो करिगुंबा completely collapse ओइ हितारगदी आइगी माइ पाक पगी पुंसी मा इहांग सेमगचबा हाइबसे याम वाना थोकनी को limitation gi limitation nga tangai gani awat pagi awat pangak tangai gani ko maram baduna job ki matang da su natraga business ki matang da su hai ba pose oi bi ai samna hai jage profession da su hai bi ai ko samna punjala kan da so ani suba situation se kaino da ai ha ki profession da ai ha ki job da natraga business da pass na karigumba present da yet aragadi ai ha ki punsi se मांगनिंगाई ओइबा सिचुएशन फिभम लाप याई को द हाइरिबा फिभम असि करमाइन एखोइ हैंडल तौगनी ngasi definitely एखोइ हाइबा सिगी मतंग द क्लैरिटी अमा फंगमिनगनी एखोइ सिगी मतंग द डिस्कस तौजगनी को थर्ड अमसुंग यामना चावबा हाइतारे को थर्ड सिना याम चावबा सिचुएशन अमा इने शेयर तौज दुइसे थर्ड से एखोइ की मियोइबगी पुंसी अखोई मियोइबै पुंसी दसु पुंसी से को पुंसी हाइबदी मपोक से अइना पोगलैबा मपोक से अइना पोगलैबा मपोक अयाकी पुंसी सिदा अइगी पास्ट की जनरेशंस नत्रगा पास्ट की लाइफ ना इम्पैक्ट पीबे याब्रा को हाइयो पोसे कितंग फिलोसॉफिकल ओइना लोबसु याय स्पिरिचुअल ओइना लोबसु याय मसे फिलोसॉफिकल सोइरसनु स्पिरिचुअल सोइरसनु मसी थोकप्रा रियलिटी थोकप्रा हाइबा तारगदी मयामगी सजेशन सु अदुम हाइबिरो अहाकी रिसर्च ता मसी तसेंग न थोए सिगी पोसिमा करिगुंबा अखोइना अवेयर ओइद्रगदी स्टडी तौरगल तमजरग सिगी पोसिमा अखोइना करिगुंबा मास्टर तौरगे हैंडल तौद्रगदी आइगी हौजिक की ओइरिबा प्रेजेंट पुंसी से प्रेजेंट लाइफ से सिदा कंप्लीटली इम्पैक्ट तौरकपगी मांगहन बगी नत्रगा
kaya hatare punsida mai pak ta bagi maram ama oi bagi possibility yamna wang na lei research ke matung in haijabani ko ya ki punsigi life ki experience thengna jarakpa experiencing ai ge masung ai na thengna interaction tau jarakpa aina punsida unajarakpa mioi ke agi punsi isagi punsi amasung ai hagna haukiba 15 years ta miyoiba successful oikraba taibang panda impact ama pibiram laba punsida leijare me ba level du dagi awang ba level da chatpa ngamkraba dugum laba miyoi singi punsida research tawjeruba ko prithvi gi mafam kaya da pokhiba dugum laba world da ekoi kaya tare ayamba mina singthana ba sakhangna biba adugum laba miyoi kaya gi punsigi life journey adu research tawjeruba study tawjeruba ko asigum laba ehaki research agi phangjerakpa learning sing amasung ehagna thingnajariba miyoi sing taibang banda hauzik successfully life lead tawriba society da impact tawriba India amasung atopa countries mayam sida akhoi successfully adugum laba journey ama mahana lead tawraga chachariba adugum laba impactful oiba adugum laba successful oiraba adugum laba inspiring oiba motivating oiba ko adugum laba legend sing adugum figure sing makhoi dagi ehangna tamsin jaba research kaya aduna maram oiraga ayangna si uzei akhoi punsi se akoina polokpa kanda mamangi generation gi ko aibu popi reiba mamangi generations ki mioi me kaya plus ayaki past life ki impact mayam lai past life ki impact se akhoi si gi line de expert oba mioi kaya lai makoina akoina handaki punsi da phangnariba mayam se past ki karma gi result ni haiba se mase yam clearly thamme sigi matang da yam kana sangsan jaroige ai akhoi gi ka hetare akhoi gi mitchina uba akhoi gi 5 sense ko akhoi gi sense na uba ngamba feel to ba ngamba posakhar gi matang da haijage same subject same topic sida ina haijari ba topic se hauzik third of situation haibadi akhoi gi present punsi sida agi past ki punsi haukraba mapok natraga mamangi generation singi impact leibra adugi consequence kari hoibi yai maramdi ai solution da lakpinga da problem si hanai hoi khara mamutta na discuss to minaraga di perspective se khara oi khara singadra haiba problem se kadai bhau khoi punsi da impact to bi yai haiba problem se kayam chawi khoi punsi da haiba problem sina kaya tare yam chaw impact o hendraga di akhoi sigi da mukta yam border to drasu yai adu bai khoi punsi da haiba problem asina yam chawna impact oraga di haiba problem se khoi address tawdana khoi punsi hingna bo honaraga di khoi se mamang na chakhat pangam da basu yai ko aduna sabna harabada aigi ichanupi ma lai ngai sai morning da su haije ki ko ai ichanupi ya nungsibi ko yam sweet ko angang ma lai ichanupi ma lai iran Thockchom ko we mangon da example lo haije ge ko magi present life sida ko magi mamangi generation hairaga di aigi generation oiduni ko aduna magi kaitara maithong sida yengba kanda ko aigi saktam adum mami khara tai ko adaidi example when haijabada magi khusa se aigi khusa manga sida perap to ba khusa khara yawi chumna jat pa khara yawi ado magi palaiba khusa duga aigi khusa siga fingers mayam siga exactly same way ko aigi past ki si aham lai physical body de laksabni ko physical body anatomy de laksabani midna uba potta ko aduna aigi magi mamangi generation dagi mana khara carry forward tawraga lae second da aigi laiba ki soi sida ise keno cream dation bagi khangda bani aise cream tai dragari soi ai chakkar ma lei ko lawaidum adum normally ayamba lei nei lawai gi pathak tang basida mai ai sida ko mi ayamba si lei nei ado ai haki soi da su chakkar ma lei ado mai exactly mai su soi da chakkar ma yauragat lae ko ado si mamangi generation gi carry forward torpagi example lamo hoina haijabni si nata batai mayam su lei magi image su mayam ma ko magi fingers to agi shape lojaraga su mai khusa se am sangi ado mai imagi khusa se khra sangi ado mu lore ko ani makki ko phibam kaya da ai kaya tare
there is a long list ko adugi manaba mong singdo haiba gi arthadi haiba gi meaning di mamangi generation dagi mana kariyumba khara akhoi gi look se my body sida carry tawraga laiba ado actually magi immediate mamangi generation di akhoi ni aigi mamangi aigi baba aigi idau puren ko aigi generation kaya mamang dagi su mana kariyumba khara soidana carry forward tawramgani ba madugi hariba dui matang da akhoi gi idea ba bolem da biye isa isa gi punsi da su hariba pot se haipetang khantharaga yengbiu aigi isa gi hakjang body da physical body da aigi mamangi generation gi mami tabra tadabra haibase ado sina akhoi gi midna uba physical body anatomy da haijare ko midna uba physical body si nataba aingonda yaujariba qualities aingonda yaujariba behavior sing sida su mayam ama akhoi mamangi generation dagi carry tawra lai for example akhoi gi kanaguma amna yamna thauna leiba mama mapa na polakpa macha sing se ayama matam da thauna leigalle kanaguma amna yamna wakhal khanthagan ba yamna deeply wakhal khanthagan ba dugum laba mama mapa na polakpa macha sing do makhoi su wakhal khanthagan ba mioi ma oibagi chances yamna wangi amarumda negative haraga mama mapa karigumba depression na ba mama mapa na polakpa oiraga di masa su depression na bagi chances yamna wangi adugum luba qualities akhoi gi ko qualities mayam ama behavior mayam ama akhoi gi thinking process ko akhoi adugum ba akhoi gi personality types haini ko akhoi gi mioi bagi behavior da research to boda ko akhoi personality types mayam ama carry tor lai qualities mayam ama carry tor lai ayhak haiba chapter sida haiba subject da yamna deep oina last 5-6 years agi research tawjari ayhak sigi matang da su lai ama igen khali maramdi akhoi gi past ki generations mayam dagi ayhak na carry tawjarakli ba carry forward tawjarakli ba akhoi gi gun sing se positive gun su carry forward tawi negative gun su carry forward tawi ayamba matam da kai haitare negative gun mayam sina negative oiba qualities mayam ama mamangi generation dagi ina puna luxury basina maram oiraga ayhaki punsida interfere tawraga ayhaki punsida mai pakhan da ba ayhaki punsida aina tawjariba khanjariba do success oibagi lambida apan bo oirakpa isagi negative habits negative qualities mayam aduna mado past ki generation da blame tawruba yaroi si mioi khuding makta masi lakpa ngaktani ado aigi presence sida aina karigumba mado change tawramba ngamagadi past gi lakpa impact to aina isadagi aigi body da amot akai karigumba paglakpa taragadi aina phajana aigi body se sengdokpa kanda clean doba kanda aigi body se amu neat and clean oirei fresh oirei yingbada vibrant oirei ko phazarei ko langai ko kuchu murusu muna kuchu ngaurasu ngauna adum aigi body se skin color se bright oirei ko langai adum haina aigi behavior se su mamang dagi carry torokpa positive behaviors ne aina preserve tawjaraba amasu negative behaviors mayam do aigi hajiki hingiba present punsi sidagi present life sidagi clean tawraga ai punsi sidagi lapna chalanni adaidi present life sida ai ki darkar ta ba punsi da mai pakpa punsi da awang ba level da chatpada darkar ta ba anoba skills anoba behaviors mayam do habits mayam do qualities mayam do acquired observe skills mayam do acquired observe tawrakan da sigi process in a efficient manner in a scientific manner matik saba mentor amagi makhada ina guidance lauzaraga hairiba lambi sida guidance piba yaba expert masagi punsi da masana hairiba thabak singje pangthokraba successfully adugum laba mentor amadagi aina guidance lauraga ko aina aigi punsi da mamangi punsi dagi natraga mamangi generation dagi carry tawrakpa negative qualities mayam da isagi punsi dagi clean tawraga lapna indhokhiba plus mamangi punsi dagi mamangi generation dagi carry tawrakpa positive qualities mayam do handaki punsi sida preserve tawraga amukke hena mado magul hengalanba plus punsi da awang ba thak ta sakhat pada punsi da
अहेनब लेवल की माई पालक सक्सेस बाय डिजाइन in order to succeed by design sida darkar taba skills mayam competencies mayam behaviors mayam habits mayam do isana handaki punsi sida acquire tawjaba haiba pot home se kariumba tawraga chatpa taragadi aigi handaki present generation se mamangi generation dagi yamna degree wangba awamba level da thangal amba ngamgani haibase science na high research na high at the same time aigi punsi se sumaina karigumba hingba ngamgraba aigi tungda aigi khada aigi tunga polakadaba lakadaba generation khudingmak to aigi icha isu lakadaba generation khudingmak to hairiba upgrade oiriba aina thangalemiba suppose I say level A dagi level 1 dagi level 10 da thangalami ankhalasi aba punsi se magi punsi do level 10 dagi hawune aina level am the lift tora thamune masine aina piramba ngamba future gi khudol future da polka da tungi generation gi khudol aina sel maya tansilaga karigumba afaba qualities piram da bataraga de gi chada aina ahan urakpa kanda aina wana tanjaramba sel singdo aigi imang da aina pangan solaba matamda mana phattaba thabak toraga nattaba thabak toraga lution bakanda aigi mitki pidani mahaki punsi su mangi gani aduna sel se important toy adudagi hena darkar tari se sel dugi sel do pai bagi sel do tan bagi earn do bagi darkar ta ba skill set adugi maturity adugi kahetare adu acquire to buduni adugi skills competency maturity haiba ma'am se acquire to buduna he ne important hoy hai bise kari ngba piram baga ina sen piram daba sen magi damda sel thamam mangam dresu masana tan ki gani masana masagi pusi the next level e pokhat kani topic se direction change of the equity focus over the topic the lakse ki ko aina haizari se ngarang haiba mahagna ngasigi punsida hanna yetlarabada aigi future gi oiba punsida karam haina khongthang logani haiba gi topic tani do hairi base wahang ama oina di tabada phajaba seiring dona yam taba nungai adubu masigi impact ti ekhoi gi punsigi yamna chawba khoi punsigi hiram yamade apply toba yaba duguna ba impact amani ko se problem sigi matang dai chorak pa nei najare khali ado ahan bagi do aina hai ki do ahan ba situation aina hai ki do mari mata gi matang da hai ki ko si matang da kitang ga elaborate taw jaram ge du matung da sigi formula se kai no si kamai ne handle taw ni hai matang da lak cha ge ko mari mata hai ba se ai nga sai yam samna pan gre thamoi gi oi ba mari ko ahoi gi blood relation nataba punsi da thengnaru ba punsi gi lambi da encounter tawjaruba adugumlaba mioi thajaba leikiba thajaba pokiba matam khara quality time spend tomina kiba bonding leikiba ado ngasi leitraba mahagna aigi ngasi gi punsi masu lambi na chatkraba isu lambi na chatkraba aigi ngasi gi punsi da maha hariba situation hari mahagna laga yetlaba si ube ye sina akhoi gi blood relation nataba mari matani ko aduga hairibase blood relation da su oiba yadabra masi yai aigi blood relation aigi relatives ko relatives sing ye marakta su relatives mari mata khuding makse aiga yamna yanabi natraga aiga yamna nakshna bi edu oidi ko aigi relatives mayama leijari ba mayam du dagi akaknaba mi khara mi ama natraga ani natraga akaknaba mi khara haijage akaknaba mi khara aiga adum close oi wari watai कहता अरुब वारी अखोगी कॉन्फिडेंशियल वारी अदुम सानजै पर्सनल लाइफ की मतंग वारी सानै को सीक्रेट्स के आगे मतंग वारी सानै अदो असिसु थाजबगी मरी अमनी को मासे आइगी ब्लड रिलेशन नत्रगा आइगी याम क्लोज रिलेशन ओइबा मरी मतादी ओइबा अदुबु एट द सेम टाइम थाजबगी रिलेशन अमसु यौशलकपो दो हाइरिबा मीसिंग से मसिना मु लापथोखरबा को मासे आइगमु कहता रे पुनबा यारक्तरबा somehow crack ama lakraba ado hairiba ngasi die mu ai atopa miyunga ai mari mata singi marakta
अतोप मरी मता मगमु ऐसे क्लोज हो हेले हाना क्लोज ओइरंबा एगी मरी मता दो हाना यामना क्लोज ओइरंबा मरी मता दो ngasiदी ओइद्रे अनोबा मियंगो ओइरे अदो हानागी क्लोज ओइरंबा मरी मता सिन लागा इपुनसिदम येदबा सिगी सिचुएशन से क्या इंपोर्टेंट हो गया है पुनसीदा क्या ना सेंसिटिव हो गया है कांदा को करीगुंबा मोमेंट खरदा पुनसीगी मतांग खरदा तांका खरदा यामना क्लोज ओइना थाजबगी मरी लेखरबा मी से आइगी वीकनेस आइगी स्ट्रेंथ आइगी असोनबा आइगी अकनबा खुदिंगमक महागन खंगमंगमे आइगी सीक्रेट्स कया पुनसीगी महागन खंगनी तो हाइरिबा मीसिना करीगुंबा आइगी अगेंस्ट चलक पतारगदी आइगी पुनसीदा मांगबा याबगी सिचुएशन यामना लई सी याम सेंसिटिव ओइको अदुना अखोगी पुनसीदा ख्वाइदगी निंगबा थमोय कायबा सॉरी निंगबा हाइजरोय ख्वाइदगी थमोय कायबा पोर्टसिसु आइगी यामना क्लोज ओइबा इना थाजबा इना ट्रस्ट तौबा अदुगुमलब मियोइदुना अइगोंदा धोखा तौरकपा हाइबदी आइगी थाजबा मांगहलकपा असिगुमलब मतांगदा हेना पेनफुल ओइ येगनाबदी अइना ngमखै अमा खारगा ngमखैदुदगी क्रॉस तो हलक तब याय अइना डिफेंड तौखिबा याय अदुबु अइगी अपना अइगी इसागी मीदी अइगी थाजना अइगे तिनजरिबा मीदुदी मादी अदु तौबा याम वाय मरमदी पन्नमा खारगा पंदो लांसलकनु चैखैदो लांसलकनु हाइबा यादबा मतांग याम यावे को हाइबा सिंसे सी मकना मरम ओइरगा हंगबिरगलिबो वाफमसे यामना अखोगी पुनसीदा मियोबगी पुनसीदा प्रोग्रेस तौबदा मतंग अपनबा ओहनबा मतंग यामना कंफ्यूजन ओहनबा मतंग इवन वांगी पाउकुम फंगदबा आई पुनसीसे completely overwhelmed ओइखिदना आई पुनसीदा डिप्रेशन चटपा आई पुनसीसिदा सी थोइसे करगिनो why me हाइबा सिचुएशन दो ब्लॉक सोइदना यावगनी को अदुना सिगी मतंगसिदा आंसर ओम द यमु लाक्सगे सिगी सॉल्यूशन से करम हाइने हैंडल तौनी हाइबदो आई सेकेंड तारा खतंग ब्रेक लौजगे मतंगसिदा मयाम अमुतंग आईबियूस ओनली 10 seconds की ब्रेक ओइजगनी मयाम तंग आईबिनसे थैंक यू थागचरी मैम पुनमपु हौजे सॉल्यूशन दमु आई डिस्कस तौजगे को सॉल्यूशन ngarang haiba mahagna ngasigi punsida hanna yetlarabada karam haina aina situation adu handle tawgani amasung karam haina punsida progress tawgani haibagi matang dani aikoina discuss tawjari se अहानब स्टेप ता आई हाइजगे को हाइबा आई एनी सिचुएशन सोइसन आइगी ngसाइगी मरी मतागी सिचुएशन जॉब नत्रगा प्रोफेशन की सिचुएशन अमसुंग इसागी ओवरऑल पुंसी द थोकपा ममांगी जनरेशन ना इंटरफेयर तौब अहानबदा इन हाइजनिंग इसे को पुंसी दा चैप्टर अमा लोइसलकप कांदा अनोब चैप्टर अमा हांगद्रिदा ममांगी चैप्टर दो आई फजना completely full and final settlement tauramra haibase isado wahang hangbiyo any situation amada agi job toba kanda aikoine kedawi job ama resign toraga no job ama hongdringida full and final settlement ama tawi plus company du dagi ina clearance certificate ama lore HR dagi mari mata dasu
Leiramiba mari matadudagi aina exit torokpa kanda ko anoba punsi amada ai hagna mai olakpa kanda adugi mamangda ai mamangi relation dudagi tasing full and final settlement torambra ai gi tungda yelakpa yaba dugumba situation dudagi ai leithoga ko temporary solution oina chelaga lakpra natraga if mafam dura lepaga aina landabanina ai sigi fibam sida ai full and final ngasi tawri basini haibado adugi clearance tuma lawrakpra adu aina lawrak taba taragadi mamangi relation duna laaga aigi tungi relation da disturb torakani aigi job to karigumba mamangi job to dagi full and final settlement lawrak taba taragadi aigi tungi job ta mamangi job na disturbance soidan torakani ngasai gi aigi mamangi generations ki aina haije ki bedo mamangi generations segi lakpa ihaki whatever positive negative aina pujarakpa mayam do physical body da lakpa du aina kaim tawba ngamde ko adu aina phajanaba honajaba natanu upai leite aigi sakthi ba phajaba mamangi generation dagi aina carry forward or laksabado adu di ai khuta leite ai change tawba ngamde du yes hojigi matamda surgery tawba ama mayam tawnoba yaure ko adusu matamgi matungina hongai ni but khwaidigi maru oiribadi minna udaba posaksing sing matangda punsida haifet yengbiriba mayam punsida khanthabiba yawhrabra aigi mamangi punsidagi lakpa aigi skills aigi behavior aigi personality type aigi mindset aigi thongna phaba lingjen phaba natraga yamna khanthaganba wakal natraga negative mindset aigi laina depression naba mind se khara weak oijaba thamo yamna sonjaba siguma mayam se full and final settle to bibra full and final settlement hairagadi haiba mayam se khang hai tanaraga negative mayam do aigi punsidagi kamaina tapna negative mayam do liktha halakpa suppress tawba amasung mamangi generation dagi lakpa positive oiba impact mayam do karam haina I hingalhanba aina haijariba potse soidana relate tawba ngamba yawbiranguni thajai relate tawbiba yawbiranguni thajai si study tawba ikoi yam darkar ta ikoi gi punsida aihak sima ki matang da hokiba 5 years se research tawjari lari kamai jarakani yam thuna ko lari sida ai mamangi punsidagi lakpa impact to karam haina ko ga no ba punsi ma next level da pukhat pe yaba haibado ko sigi matang da lari mai jari lari se yam thuna release tawjarakani adudagi aina mathang da haining ise so aigi mamangi lakba madu mayam do ai full and final settle to bibra clean up to krabra ko ai punsi gi tasing ano punsi ma howai da makta successful oiba journey ma oibai da makta aina mamangi punsi dagi natraga mamangi generation dagi carry forward torokpa baggage mayam do negative oiba qualities mayam do ai punsi dagi clean tawnoba cleanse tawnoba ai tasengna seriously scientifically with the advice from an expert sorry with the advice from an expert I madu follow tawjaribra ko si first step ni si problem se solve to bagi ko mamangi relation mamangi job mamangi punsi dagi aise full and final certificate pairabra si pairagadi aigi ngasida aigi ngarang na laaga disturb to bagi chances se 99% sina dum solve tawe masi karigumba ina paihauda bakanda ni sing na paihauda bakanda ni certificate se mamangi relation do madugi loishin bado fajana loishin da bana maram oiragani ayamba matamda ngasigi punsida yetlari se mamangi punsida leiramba enemy duna masu punsi ma haujakraba isu punsi ma haukhrakanda kanasu masagi punsida pasna laaga present disturb to haningba ati isa khantharaga yengbiu mana karigumba mamangi aiga leinarimba mari natraga aina tawjaramba job to loisinkhraga mana anoba punsi ma haukradi mage sungasi se present life ama leirabneba mamangi past life to nattaba ado aiga maga leinarambe mari natraga aina tawjaramba job to adudagi clear torga anoba punsi ma mana hauki taragadi tasengna mamangi aiga leinarambe mari isaga leinarambe mari do adun la maundasu disturb to pamui adu idi mana laga disturb to drise karegi
ado haiba ger thadi mamangi leiramiba relation do somehow somewhere khanda jingbi ko ai situation pura mukta sina maram oiraga ngasi da yelabani ha so haijeroi kana um kharage perennial madu ai matung dalak sagi ko sina first point ni mamangi relation gi full and final tawbiba lotion biramba ani suba step ani suba step se kaino haida ani suba step amasu ahum suba step se ayamba matamda mase ka hatare miyoiba khara lei mingona yetla nungai jaba ko makhoi mi se aidi mi kanam ta tang pan se fatte na haning de mi phattaba moina kanana su polok panate ai se phattaba mi moi gaina kana su hing banate jail la leiriba maran lei khraba miyoi do masu masana masabu afaba phattaba mi naina aya mamatam da lawdi mana tawjariba do maram mamugi damakta maram leibagi tawbani ai se achum mane na dum khallaga hingi ko mi haluba mi phauda in tawrisi chummen khalaga hat lemi aduna tayung pansida mi phattaba mi afaba hairise mana tawriba thabak tu da depend tawi miyoiba aduna karigumba phattaba thabak to tawba lep kharaga afaba thabak tawba hauba taragadi haiba se possible oiko phattaba thabak adum tawna leiba miyoi aduna karigumba phattaba thabak to lep kharaga he completely stops doing the bad thing mai phattaba thabak to lep kharaga anouba afaba thabak tawba haurakpa kanda ko miyoi do afaba saktam adum lawreiba aduna miyoi du dia constant ni mana tawriba thabak tuna mai identity taksabani mana tawjariba thabak magi behavior magi habit to the yenga koina mangonda kainoma mingthonam pibane mase afaba mini mase phattaba mine adubu mi polaiba mai punsi du di miyoi du di mase phattaba minate mase mini mi du da mana tawriba thabak tuna mase phattaba gi rubber stamp afaba gi rubber stamp da koina mangonda thomjen bibani aduna ina haijeri se miyoi ba khara leiba perennially mase phattaba thabak tawbagi habit ta leigraba maram anything oiba yai ai maram du da changjaroige mase mingonda yetlaga mingonda problem khra tholaga nungai jaba penjaba mase wakhre ko mase aina maram oiraga wahalle aina maunda param tambirabani ko mamangi punsida sumai toramba do mana ingonda si tawba ko ma negative mayam se adum carry tawra leiba my mind sida aduga revenge ki wakanda leiba revenge ki wakan natraga su ko mai wakanda khandoi ba mi duna ingonda lalena isana lan badi kemto urwe isagi lan bado mamit to ma udreba blind oikreba adu mi gi maral se maran leirasu leitrasu maran ma se putho na bohonaraga makal gi maran se ko kharama maran ma se manufacture tawni kharama maran su leiram ba ye genuinely ko mi oi ba se lan gano habi yade ai pusi da ise kanam da landri ngasi bokta lalaktri hairagadi haibu poto ai chumde na lawi maram di macha achouba lanbagi degree pi amba ya adubo aran ba soiba dum tawiba aduna kanagumam da kopna yenga ko yingsillaga magi punsida aina maral khra siraga maunda yetna bo honage haibese maral adum puthokpa yagani khoi se mioi ba ngaktani ko aduna hariba mioi khara leiriba sigumlaba mioi se mingone yecheraga nungaiba mase yelakani ba aduna asigumba misisu kai hatare past ki life tegi laga I pusida yele asigumba misini maruina yet is maruina aise mi haijere ko ngasai job to su be yai ai mamangi generation degi lakpa habit khra ai behavior khra le ram yai ba yamna kai hatare khatok pa yado behavior ai puside lapna chalu ai suja chalu yadaba yamna hanjan honar su chalu yadaba technique soidan le ramuni solution soidan le ramuni adubu adugumba makhalgi behavior ai punsida mo haire mari mata da mo haire job da mo haire ko aduna asiguma missing sina ai solution final solution da ne usi lagto asiguma missing sina ai punsida yet abakanda ai karam haina dil tawni aduna matang se in haija doise yet libagi magi degree se ekhoi yengje tare ko matang sida ahan bada magi degree se kariumba ko adum ma adum khra yelaga ingonda kitang kokchi aga nungai ba ingonda kokchi halaga ingonda kitang yel halaga disturb fit lo halaga nungai makhani oi tara deba ingonda aigi punsida mana yeli baduna kariguma yamna impact yamna negative oiba impact natraga ingonda yam chawba problem ohendragadi punsida
yamna important obe skill lama lay sigi skill se matang do sijina bai da katai the skill of ignoring others mana tawdi do ignore tawra ga chatpiu ai haiba posak tuna ko aingonda yam kanna problem oiba natragadi tawjasanu magi matam manghan jarini ai isagi punsigi thauda isagi manglam chatta isagi ithaudangda punsigi karma tawda phaba karma tawda focus tawbiu ko asi tawna chatpagi process su lei si deeper oina kanagumna discuss tawbining lagadi ai adum tongan session lawrasu kesu kaide ado ina haijaning se isagi thauda focus tawbi ignore tawbioba ignore tawbagi process to learn tawbi skill do ngasi ai ignore tawbagi step mari manga so adum haijage ignore se actually ekhoi body da karam hani install tawba yai da khoi mind amasum body da karam hani mingonda ignore tawba kari gum matam da ignore tawba se yam why ba aingonda mina warm haireba ai khangi ya basi pose ai ignore tawre aingonda fayese adu ignore tawba se ngam da bai tar aduna adu do kari gumba ignore haiba mana piriba disturbance to passina piriba disturbance in kari gumba ai punsida jam chawna impact thok tragadi jam chawna problem tholoi do bo oiragadi ignore tawba tamse sina step ani subani ko han bagi step taina full and final to biram bra haibu ko clearance lorok pra certificate lorok pra ani subada ina haijari se ignore tawba karigumba piriba disturbance na karigumba yamna chawba natragadi ignore tawba third ignore tawba yadaba lei cross of salakpa hanjin hanjin lei cross of salakpa ko aina khangjaba level da ngamjaba level da aina yam politely mi gi thamoi kahendana mangonda bhap tanaba process maya maina tawjarakba matungdasu mahangna ingonda adumati yelare pasna adumati yelare ai maru ina sim relation do ina base tawraga hangakpanina ai relation da base oraga maru ina focus tawjake ko karigumba past ta lairiba miyo eduna traga past ki job su ibi yai mawangi company dra ingonda laga hanjin hanjin ingonda yetlare aigi thabak tawjari sida ko ado ingonda problem ama oireba aigi reputation mangak toreba ai thabak tawba ngamaktre concentration kaireba man toribagi disturb toribagi degree se dumati gu wangeba natra relation da harga past ta leramba miyo esina ingonda numi khuding yelare thau shuba ya handre aigi ijat mangak toreba aigi present ta kairak toreba adudi kari tawba yai matang sida respond tawbi de kata respond react nate ko reaction nate ko mana ngase ingonda wam hai isu chalaga onjan da ko khoigi sorokta sani huiani khak unaba kanda amasu go khongne amasu go khongne karino purpose kaim khang ponte ko khongne pangkhong khongna badu aina aise mayam sumayin tawina haibana ai huiga compare tawjabana se de ko I just example oina haijabani react tawbana taba mana si saure ai se to saujanba mana kupang thai se thajanba adu nati adu de aiga maga kheneri se kari respond to haibadi mana tawre se karino kadai de bhogno ma se kari gino tawri se haiba mayam se loina ina ko po kan tawraga ina khanga ma matung da maunda respond to ba maunda action gar lo ba action se magi thabak to lepkina ba magi disturbance so lepkina ba ai action kar de daga tare ba dui action do lo do ba yadre matang badi action se lobo kanda posak ahum khak posak ani ahum khak mind da thambiu ahan bada yaringai darka tabadagi hena thabak to tobiganu maramdi aduna maram oiraga conflict create torpa yai darka taba ko limit to level do phokta ai action do lobiu khantharaga lobiu expert tanabiu expert tanadana sigi action si lobiganu maramdi complication lakpa yai thamoi gi mari leirambani natraga job ki relation leirambani si kariguma tamda ai mind su pang ki bajai thamoi si su emotional oirakpana maram oiraga ai mind thabak torokta bajai ina to dori by action do asingbo makal gi action ori da bushai maram aduna expert am thambiu isa se adumati qualified oiba mioi oiraga su expert amagi help lobiu ahamada ani subada illegal oiba thabak tobiganu law na yadaba thabak tobiganu ai action loba kanda logi wang malansan biganu ai no problem da tarak pa jai isa problem da tarak pa jai law na yadaba thabak tobiganu third unethical oiba thabak tobiganu unethical haibadi oiriba chumbodo ina laithoga twist tawraga
achumba sahalaga mibu minamba adumba thabak tobigino hariba por ahumse karigumba kay hatare aina ningsingaga ai ahambada ai se react tobigano khantharaga respond tobiu expert ama tanabiu duidamakta expert yaudana sigi action se lobigano isai tomdana tobigano soigani soibai chance yam wange second day haje se legal oida bathabak tobigano loan yada bathabak tobigano third tahari se unethical oida bathabak tobigano hariba pot hom se karigumba aina ningsingaga consider tawraga aina gyan tana phajana respond tawragadi darkar taba level du bokta aina karigumba respond tawragadi hariba disturbance adugi kolpa dudagi tholpa ngomani haiba se pot hom se tawba kan do ai 99.9% pot hom se ensure tawragadi 99.9% any past ki situation na present ta karigumba interfere tawrpa matamda ai presence the yetlaraba matamda hariba yetlaraba condition do aina samthoga inthokraga leigi wangmoda inthokraga wal kharaga ai punsi do clean dawraga mamang na chapa yagani any comments later so any suggestions later so haibiro aina haijari ba mayam se adumna kari feel to biba any suggestions later so suggestions to share to biro haijaningi ado ai last ko just bonus oina waham da thamjaramgi ꯑꯩꯈꯣꯏꯒꯤ ꯏꯒꯅꯣꯔ ꯇꯧꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯉꯦꯕ ꯏꯒꯅꯣꯔ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯕꯠ ꯍꯥꯎ ꯇꯨ ꯏꯒꯅꯣꯔ ꯃꯇꯥꯡꯗ ꯏꯒꯅꯣꯔ ꯇꯧꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯋꯦꯀꯣ ꯑꯗꯣꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯣꯝ ꯐꯤꯜ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯣꯝ ꯁꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁ ꯇꯧꯕꯁꯦ ꯄꯥꯝꯕꯤꯕ꯭ꯔꯥ ꯏꯒꯅꯣꯔ ꯇꯧꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯏꯒꯅꯣꯔ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯁ꯭ꯀꯤꯜꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯁꯝꯅ ꯁ꯭ꯇꯦꯞ 5 ꯑꯩ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕ ꯍꯦꯕꯤꯠ ꯑꯃ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯋꯥꯝ ꯍꯥꯏꯔꯗꯤ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯈꯨꯝꯕ ꯑꯩꯉꯣꯟꯗ ꯃꯤꯅ ꯑꯦꯛꯁꯟ ꯑꯃ ꯂꯧꯔꯗꯤ ꯑꯩꯅ ꯔꯤꯑꯦꯛꯁꯟ ꯑꯃ ꯁꯠ ꯂꯥꯎꯅ ꯇꯧꯕ ꯃꯁꯤꯁꯤꯅ ꯑꯐꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯦꯕ ꯃꯔꯝꯗꯤ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯔꯤꯑꯦꯛ ꯇꯧꯔꯤꯗꯣ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯑꯃ ꯈꯨꯝꯖꯜꯂꯤꯗꯣ ꯃꯗꯣ ꯈꯟꯊꯔꯒ ꯇꯧꯕ ꯔꯤꯄ꯭ꯂꯥꯏ ꯅꯠꯇꯦꯕ ꯃꯗꯣ ꯃꯣꯃꯦꯟꯇꯔꯤ ꯔꯤꯑꯦꯛꯁꯟꯅꯦꯕ momentary reaction se aigi brain sizinaraga kok sizinaraga tauba reaction amata nattiye sisina ekoi punsida nungai taba phibam da nungai taba situation da ko mayam thalang chelleba koise aduna aingonda pireiba aingonda haibireiba wado karigumba I thamoi sokpa harauba da boiro natraga sounding ba da boiro kapning ba da boiro surprise obi da boiro aigi normal oiba feeling do aduna taba kitang madogi leithokpa se harauba su singi ko sounding ba su singi ko nungai taba su singi ko any aigi normal oiba power feeling do dagi kitang hatke oiba hindi da haraga do dagi kitang wang ma oiba ko adugi boundary dugi wang ma da leiba feeling ama karing ba ngonda feel to han ba mim na wahai ama natraga action ama lawra diba pause to biu salon react to gnu kari no han understand to kari gi no manas mind to ris adu matung da khantharaga sounding basu pokpa yai ba sounding bado phadri bo kaim respond to bigino tumin leibiu tumina leiba kan da mi du na ngam ghraina khan bigano aina ngam doini situation da gi khutta laktoini aina salona kari uma reaction to roba ai gi khutta leramba situation su ai khutta gi ne mi du da hand over to grani power to aduna adugumba phibam da kari uma ina pause to roga leigraba situation da ai gi khutta loi lakani aduna pause reaction to biu sisina na ignore to bigi first step ni ani subada aina haijaningi se ani subada ignore to bagi akhogi punsi da fauriba feelings mayam se loina temporary ni permanent amata leiro life si da tayang pan si da universe da permanent haiba pot ama bhau leiti prithvi si su normal loigini matam amada leiramdi prithvi habse oireini normal su loigini akhoi punsi se normal si gani relation mayam se normal loigi gani ai ngasi leminari ba gi relation mayam se sahi tara matung de yeng biyoba relation kaya leigena loiba naeba taibung pande exist toriba posak khuding mung se loina normal loiba naigani ba ai gi emotion da fauri phasu loiba naigani ai nang huji yamna painful loiba khangba ngamdriba do matam khara matung da madu patharakani ba aduna aingoda fauriba emotion whatever of fauriba emotion do maduna ingonda
impact ohen biganu madudo case mane lobyo case haiba taragadi doctor na na bama lane bakanda ko operation of the lane bakanda ko mark se subject amane khalleba case amane khallaga kai ni magi di posak amane badu maduda karigumba mi aina mi gi punsi da kai ni ai hairaga ma emotion du da karigumba feel to hollaga mi gi punsi da thangna lane ba kano na seizure na kak pa haise ai heta tawraga try tawraga yingse ai ngamoy ai thamoi da nuai ta phawni arumbam phawni khutchi ngamoy ba khutchi nikkani ba ada doctor du di niktis re kai niktri se kari no train to ba ni ba magi thamoi du da train to re ba ina kai pose kai ba se life amani khangi ba chummi ba ai life tong hak side ta thamgi se ba ai je case amani subject amani hai ba to adu ma khoi da practice to halle moi da practice tara du pot da moi se ignite oi gre moi gi thamoi da emotion da kan gre ba adu loina tamba punsi da sisu skill amani ba punsi da any skill se tamba yai hairaga kana su polakti ana tamba se punsi da du mati darkar oi aduna aingoda fauriba emotion ng haktang ne at case amana na khanbiyo ba dui mota critically khanbiyo wakan khandabiyo logically sida kari gino man tawri se kari gino kai torba yai ado understanding utpa yabra matang sida ko aduna salona ina kari gumbai thamoi se nuai train su jalong chong chan taraga di madu gi do di jantre aduna ai isa se gi emotion se separate tawraga hariba emotion do case amoina subject amoina khanbiyo adu matung da wakhan thokani kamaina respond tawni hai ignore to bagi step ngatani ko ignore hai se ignore hai nei lai na hairam ba wani sigi step sing ni su research base ni na haijari se ko du matung da sorry ignore to bagi yam chawa pangan namana kaino da ai punsigi purpose nathaga gi values ma se engon da sumaina yam na ngangi ba machin se yam kalle ba yam adum kallaga leba mi se engon da attack to ba ai si karamba type ki mi no isana khangbiyo ai gi values karino ai di mi ga onjinaraga awaya khum to base ai gi habit na te ba ai any situation da su to roe ba se ai habit na mani ba for example ai bro Thockchom gi habit na te ko hajari se as a normal kind of case when I discuss to jabni ko si ko example loina ai se yamna wangangan da ba maga awaya khum to ba pam da ba miyo mo itaragadi ma to jasu no ai kari gi to tu no si ai value na drive to re ni ko अरे मन आई पुंसी द पर्पस से करीनो आई पुंसी की पर्पस से न लूबे हेम्ब्रा मागा ओनसेन लेबे न लूबे हेम्ब्रा से न खलक पकांदा को आई की पर्पस में डिफाइन तौरगा पुंसी द ई गोल हम लई जता रदिबा अदुना सु हेल्प तवे अतोप पोते इग्नोर तवदा अदुना यामना चावना की इग्नोर तवे पावरफुल लोइबा अदुगुमलबा सपोर्ट मनी पुंसी द पर्पस amana vision amana drive tawriba mi do taibang pan da thoiba thodo ayamba se ma ignore to ngami maunda karim ta duna nungai da faure adune hena maunda shanti fangjagani nungai ba fangani and last time kai ha ga hata da fifth oiba se kaino hai kanda consequence kan biu aina reaction tawru kanda ko sina ingonda kana gadra natraga ingonda manghan gadra aingonda kanaroi da potu da ingonda manghan gado potu ai chongchan du da aina aigi matam energy changhan doi kari gino haiba pot manga se kari gumba step manga se kari gumba ina discuss taw kan aina isana isabu aina realize taw hanjaba kanda ko ai ignore to bagi pangan se tam na ai hingala kani ba aham dai hai se kaina da mim na kari gumba ingonda nuai ta ba thabak natraga nuai ta ba wakan feel to holak pa matam da ai se react away mo ta pause to biu second ina hai se behavior do emotion do isa da gi separate to raga kok si naraga wakan khantha biu ko dai di okay third ta ama ai aponam si thaure emotional boundary um khabiu emotional boundary khabai se posak khuding mak mi khuding mak share to biganu ko ai sibok ti chat pa jai mi sina sibok ti hinjal pa jai to isana jamna smart oina jamna positive oina boundary um khabiu adai matung da isagi values isagi purpose vision da focus to orga lebi adai di next aina hygienic se consequence o kan biu aina si tawraga aingon da mangja doira kana doira
ai punsida manghandoba pottuda aina madu chongchaluraga isana problem invite tawdo kem kanti hai basing se ai kok china nei naba kanda ko ignore to se tam tam na hirakani ba ignore to ba sigi manung da sigi ai no yam phajana ignore to bagi ka habit se kamai na skill se kamai develop to woni hai singa si chawak pai kano di bullet points to ina discuss so jafre no mo topic amada discuss so jage masini ngasigi topic ngarang haiba mahakna ngasigi punsida hanna yetlarabada hayengi damakta khongthang karam haina logani wahang hangbiragli ba natraga hangbiragli bi miyo du thagachari masigi yam important oiraba koi punsigi situation kaya masina discuss tawbada dimension kaya discuss tawbada horizon se hangdokpira aba expand to be broaden ohen birakpa adugumlaba light ama adugumlaba maira ama chukhat piramba wahang asi hangbiraga masigi damakta bro Thockchomna wahang hangbiragli bi natraga hangbiragli ba ai ming panjara roige mahakpu thagachari viewer du thagachari plus aina ngasi discuss tawjakriba points sing si aina research sai phangjarakpa basis kai kai tare elements kaya aina khonjin jaraga ai sagi oiba chamba language tai maron da share tawjabani an edited oi mong da asoyangam natraga pamdaba kari muthoi ko yaraga su ai hapungak piu ai kanam ta gi punsida personally attempt toraga natraga relate tawjaraga haijabanate adugum laba isagi punsida thokpa situation amaga manaba yaraga su maduda personally lobi ganu ai kanam ta si address tawjabana sade hangbiragli ba question adugi answer adu ai hana khangjaba mong da ai haki leijariba ai punsida collection tawjarakpa ai haki knowledge kara dagina share tawjabani research based oiba adu masina koi ki punsida past na present ta interfere torakpa situation lakpa kanda khara makhaidi better way da khara singni handle tawbada mateng machak masam tongsu pangani haibase ai ya che pathajabani aduga loisilikpada ina haijaningi se yaragadi ehaki Facebook page amasung YouTube channel asi subscribe to view Facebook page asi da follow to view so that aina aihagna share to by any videos natraga any other contents share to jarakda miss to dana bai damte alert lakpi damta aihagna mayam prong da promise to jari madudi aihana share to jaba agi page natraga YouTube channel da aina share to jaba any kind of short videos long videos medium size videos khuding makta contents khuding makta karam haina Wahanthok Leina Punsi ama hingba yagani how to live a life with meaning natraga how to succeed in life by design punsi the success oibagi lambi ado design karam haina tawni karam haina execute tawgani haibagi matang da support tawba ko mamang da progress tawba yaba dumlaba help tawba machak natraga wisdom natraga tips masam to isu carry tawgani haibase proven noiba technique kharata su carry tawgani haibase haki promise ni amasung ayaki channel sing amasung Wahanthok Leiba Punsi live short series amasung bookflix live hariba platform sing si ngasigi mirol tungi mirol na makogi punsida meaningful oiba life ama hingba amadi makogi punsida success achieve tobagi damakta mating oiba mentorship amasung guidance phanghanba yaba adugumlaba platform ma ihagna semjabani hairibase channel ama hangjabanate aina natraga reel khara natraga live khara adum ai tawbanate tawjabanate masi movement amani ayaki movement how to succeed in life by design hariba movement se aigi life ki last breath fawai tawjaraga chachagani ayaki punsigi haurakpham dagi aina ngasi hokta lakchari ba remote village amada yamna nungsiba yamna phajaba adubu struggle na thalaba adumlaba fiham dudagi aigi financial situations yamna weak oiba poor oiba at the same time punsida mai pakpagi recipe amata yaudraba punsida fail oibagi recipe kayatana koisilaga haurakpa punsiduna ngasi bapa ai lakchari ba lambi sida aigi thengnajarakpa aigi struggles mayam ayagna fail oikiba ayagna hanna punsida awaba nangkiba chaithing pangkiba
mentor amadi guidance leiraktabana maram oiduna agi punsida mentor natraga guidance pibinable mi leiraktabana maram oiduna kayarak punsida fail oikiba kayarak punsida depression da taruba punsi baba loisal lagena khan kiba mikup kaya yaw kiba adugulba journey durdage hagna hanba leitena honajaraga aina ngasi bhau laksaba ko mayamna aibu support obirakpa igi team members aigi well wishers amasung universe na ingonda asirwad pibirakpa igi parents maruina makoina pibiramba fire aigi thamoida yawba adugum labai punsi da mi moige dawni haiba adugum maira ma igi baba mama na sukat piramba ngasi makoidi leihidre mathak tagi aibu yengbiranguni haiba thajai miyamgi seba tawba ngamjage ne khanjai makoina asirwad pibirakane hena thajai ado adugum laba aigi lambi sida aina phangpa chaitheng kaya do ko aise feel loiraga punsi se marakta khangu thangta lotion ba yabagi film sumyam oirure adubu somehow aina honajarakpa mayam mahausa na ibu thaujan birakpa mayam na thaujan bibadegi maram oiraga ainga sibhau laksari hai baigi journey sida ai corporate vice president fa boijaramba daida aina worldwide successful oiraba mioi kaya entrepreneurs kaya aina interaction tawjarakpa more than 1 lakh businessmen and businesswomen mayam ga thabak to manager pa ihang mentorship pirakpa over 4000 employees ihagna ko job career professionals aina work to jarakpa over 5000 courses aina tamjarakpa ko company na mating pang panad amasung ihang tamjarakpada over rupees 5.5 crores tagi henba courses sing aigi academic like tambaluraba matung da tamjarakpa ko adagi adugma training kya tawjarakpa sigi journey sida ina phangjarakpa khara se ai polakpa kanda kari pura lakpa nati sibirasu kari su pura ga sakidau nati hingjeringe matam sida aina I phangjarei ba igi knowledge khara sidi kari gumba ina share toraga amasung miyoiba kaya dagi success oiraba miyoiba kaya dagi knowledge se hojik so dom tam sinjaraga aigi platform sida ado available ohanba kanda ai hagna punsida thengna jarakliba pain kaya do ngasigi miron amadi tungi miron na phangdana makoi gi punsida success oibagi lambida accelerate to ngambado adugi lambida ina ngamjaba ai hona jagena khanjai aigi last breath fawba student na moina hingjagana ai expert amani natraga yamna khange na khanjade ai tamsin balepsade hoji hojiksu aigi mentors kya dege ai tamjari ko ado aigi last breath faw tamjagani punsida karam haina how to succeed in life by design how to live a meaningful life how to succeed in life with meaning haibasigi best student amoina aigi last breath fawa hingjage haibado isana isabu I promise taujai at the same time asigi platform sida tungi generation ngasigi generation da ko makoida help oiba kana ba masak amato isu phangan badumba platform ma adumba movement amba sagat saba ehaki asigulaba vision asida chamlaba vision asida aingonda kaisu ego lejade ai yamna humble loina tawjabani leimai da lerga tawjabani ai se ai gi side contribution giving back to the society nei tawjari se ko sidagi ai hanna sidagi return ai expect tawjade adu kanamgi pusida kari bakar kana ba fangragadi soidana maduna ai pusida fulfillment haibado oigani haibase ai gi kaya tare ai gi thamoida leijai yam chena leijai aduna hairiba movement asida mayam support to biu meeting macha khudikmak पृथ्वी एनी कॉर्नर लेरिबा मैती मसा खुदिंगमक मणिपुर दसु ओइसनु नॉर्थ ईस्ट दसु ओइसनु असम दसु ओइसनु त्रिपुरा दसु ओइसनु इंडिया दसु ओइसनु एनी वर्ल्ड गेनी मफम द लेबा मैती मसा खुदिंगमक हाइरिबा प्लेटफॉर्म असिगे कानबा खरत ओइसु फंगनबदा मयामदगी मतेंग निजरी मयामना सिगी इन्फॉर्मेशन से यारेंगे खंगना चानबा मैती मसा खुदिंगमक शेयर दबियो हाइबसे ब्रो थोकचोंगी माइकेदगी नोल न थमजबा रिक्वेस्ट तमनी मसी हाइजरगा ngasigi session asi loisanjanabagi yathang nijari nungaina lebiu success ona lebiu thank you so much see you soon thank you bye bye